ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯌꯨꯝꯗ ꯇꯨꯝꯃ ꯂꯩꯕ ꯉꯝꯗꯦ ꯃꯌꯥꯝꯅ ꯋꯥꯔꯕꯗ ꯎꯕꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯗꯨꯅꯤ ꯌꯥꯗꯦ ꯏꯌꯥꯝꯕ ꯔꯣꯕꯤꯟ ꯑꯗꯩꯗꯤ ꯂꯩꯔꯤꯕ ꯑꯔꯥꯝꯕꯥꯏꯒꯤ ꯂꯩꯔꯤꯕ ꯑꯦꯕ꯭ꯔꯤ ꯌꯨꯅꯤꯠ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯑꯉꯝꯕ ꯑꯩꯈꯣꯏ ꯍꯣꯏ ꯖꯤꯡꯒ ꯂꯩꯗꯅ ꯈꯣꯠꯇꯅ ꯍꯣꯏ ꯄꯥꯡꯕꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯇꯅ ꯖꯤꯡꯒ ꯄꯨꯊꯣꯛꯇꯅ ꯄꯥꯡꯕꯗꯤ ꯑꯩꯈꯣꯏꯁꯨ ꯉꯝꯗꯦ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣই ꯑꯉꯝꯕꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯖꯩ ꯑꯩꯈꯣই ꯄꯥꯡꯒꯜ ꯄꯨꯊꯣꯛꯄꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯊꯧꯅꯥ ꯄꯨꯊꯣꯛꯄꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯉꯝꯕ ꯍꯣꯠꯅꯖꯩ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯐꯝꯗ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯐꯝ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯆꯠꯂꯒ ꯆꯠꯂꯒ ꯑꯩꯈꯣꯏ ꯁꯦꯝꯃꯕꯣ ꯗꯤꯒ ꯖꯦꯝꯁ ꯃꯃꯥꯡ ꯂꯥꯛ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯔꯕꯣ ꯁꯦꯝꯕ ꯖꯤꯡꯒꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯅꯨꯡꯒꯤꯁꯦ ꯇꯧꯔꯒ ꯌꯥꯏ ꯅꯝꯃꯣ ꯁꯤꯗ ꯑꯍꯟ ꯂꯥꯏꯟ ꯑꯃ ꯂꯩꯌꯦꯕ ꯌꯥꯏ ꯁꯣꯝꯗꯁꯨ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅꯤ ꯑꯁꯤꯁꯨ ꯁꯦꯝꯃꯤꯔꯣ ꯌꯨꯝ ꯌꯥꯝꯃꯦ ꯌꯨꯝ ꯀꯨꯟꯊ꯭ꯔꯥ ꯁꯤꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯅꯤ ꯀꯃꯥꯟꯗꯔꯣ ꯅꯠꯇꯦ ꯗꯥꯅꯤꯛꯁꯟ ꯌꯥꯔꯕꯣ ꯁꯦꯝꯃꯕꯣ ꯀꯣꯂꯣꯝꯕꯤ ꯆꯪꯉꯤ ꯃꯥꯏꯁꯤꯕꯣ ꯁꯤꯗꯒꯤ ꯑꯁꯤꯃꯥꯏ ꯃꯅꯨꯡꯗ ꯆꯪꯉ ꯌꯦꯡꯈꯤꯕ ꯅꯪ ꯍꯦꯜꯃꯦꯠꯇꯨ ꯀꯥꯏꯗꯩꯅꯣ ꯑꯩꯀꯥꯒ ꯁꯥꯔꯕꯣ ꯍꯥꯏꯁꯤꯕꯣ ꯁꯤꯅ ꯃꯩ ꯆꯪꯗꯕ ꯑꯗꯒꯤ ꯀꯩꯅꯣ ꯅꯣꯡ ꯆꯪꯗꯕ ꯁꯣꯝꯗ ꯌꯥꯏ ꯈꯔ ꯌꯦꯡꯉꯣ ꯀꯩꯅꯣ ꯖꯤꯡꯒꯗꯣ ꯁꯤ ꯂꯥꯡꯒꯣꯜ ꯑꯁ꯭ꯋꯥꯏꯗ ꯀꯨꯀꯤꯒꯤ ꯂꯩꯇ꯭ꯔꯣ ꯍꯥ ꯀꯨꯀꯤꯒꯤꯅꯦ ꯑꯗꯨ ꯄꯜꯂꯝꯃ ꯀꯩꯅꯣ ꯑꯩ ꯀꯥꯁꯤꯕꯣ ꯍꯟꯗꯛ ꯅꯥꯔꯣꯏ ꯑꯃ ꯁꯥꯒꯤ ꯖꯤꯡꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯁꯥ ꯑꯗꯨ ꯐꯛꯇꯠꯂꯣ ꯑꯗꯨꯒ ꯐꯛꯇꯠꯂꯒ ꯂꯥꯡꯒꯣꯜꯗ ꯖꯤꯡꯒ ꯂꯩ ꯃꯥꯜꯂꯦ ꯁꯥꯒꯤ ꯐꯛꯇꯠꯂꯣ ꯑꯗꯨ ꯃꯐꯝ ꯂꯩꯔꯝꯃꯦꯕꯀꯣ ꯆꯪꯉꯀꯣ ꯌꯨꯝꯒ ꯃꯥꯟꯅꯕ ꯑꯃꯗ ꯁꯤ ꯂꯣꯏꯈ꯭ꯔꯕꯣ ꯃꯊꯛ ꯀꯥ ꯌꯥꯔꯣꯏꯗꯕ ꯋꯥꯅꯒ ꯑꯣꯏꯕ ꯍꯥꯏꯐꯦꯠ ꯆꯪꯕꯤꯌꯨ ꯃꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯅ ꯑꯍꯟꯗꯨꯁꯨ ꯊꯥ ꯂꯩꯍꯧꯕꯅꯦ ꯁꯤꯒꯤꯗꯣ ꯍꯥꯟꯅꯗꯤ ꯑꯗꯨ ꯁꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯂꯣꯏꯔꯦ ꯃꯣꯏ ꯁꯤꯗ ꯁꯦꯝꯃꯤ ꯑꯗꯨ ꯐꯤꯕꯝ ꯈꯤꯇꯪ ꯁꯣꯛꯄ ꯑꯃꯗꯤ ꯂꯩ ꯀꯅꯥ ꯁꯦꯝꯃꯤꯅꯣ ꯑꯁꯤꯕꯣ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟ ꯌꯨꯅꯤꯠ ꯌꯨꯅꯤꯠ ꯑꯣꯏꯗꯕꯁꯨ ꯂꯩꯇꯦꯗ ꯁꯨꯝ ꯌꯦꯡꯉꯤꯅꯤ ꯃꯌꯥꯝ ꯇꯧꯔꯤꯁꯦ 야니 뭐.
심지 보이네요. 솜나 간. 시시도 여기다 ngay đi mai mua thì gái tha xa thấu cũng kìa mang một số kìa mà thằng cái gì cái 좀 lấy ngầm đi làm bài xin nào chừng xe mất ta bỏ tha đi con cái nó xả rồi vui mua cầu mình mà nó bỏ mua cầu rồi ấy dùng mông để photo nằm ngoài thì video nằm ngoài thì mi số cái sẽ sai bấm lại mi nó còn em làm bi rồi lại 에, 좀 나가 보이나 하더라도. Cái phun lùi bên này nhiều nên thấy căng ngoài này. Biết chẳng là xem mà bỏ. Ha. Mua khu với cái đồ liền là tao quay xem cái này bà Cái rồi xem mình rồi. Ôi. Quý tôi quên ba này bảo 시주 그런 비네. 쟤는 나는 쟤는 ban cái à đây chứ bảo. 심내 레디 심 사디 본. em rồi bé. Ban anh yêu hôm nay thầm gì lắm mà. Lùi kìa. Ngoài. Dambu rồi tao rồi. Dambu nó tao coi nó tao 에 나무 cái nó 거기 거기 cái greenhouse gitu greenhouse của pay đó greenhouse của pay thì kan man adu to yang banu faras maila ku siam ngai yang thôi ya seman greenhouse ki arang ma do adu to adu pha adu nen kan man cái nó mới khơi commander mai mua được không? Đó mày mua được phone tao cái xem cái này Dambu na yung kasi mo matam ka na. Boleh to ko man sa liye si di. Ti ka niya si di. Asli ka ba yaro ba? Ka ba yaro ka? tàu thùng nó mới dùng là chỉ là quan tàu nó lấy ba. Tàu thùng đó. À tôi phải dầu cho anh thấy Đây là ni. Ai mà thằng thằng xong rồi. Xuống năm cái luôn xuống. Cái nào cũng được. Rồi mình sẽ tất cả đây hai bạn. Mà chỉ cái chia răng gì đó. Mày mua đó hai cái thằng hai cái. Cái sao lấy bỏ? Cái sao đi phăng đi đi. Mà chỉ đồ gì. Cái gì này sao ai bị sao nhóc. Xin nó còn nào biết Pasal apa video kerana mau ni pasal apa video oh ya ya cái masak hangu rồi thì cái nó to ai cái nó hai cái atai damu lâu no greenhouse kí đó adu na tháo cái chụp ăn mình Quay đi mà ôi gì ngon nè
ꯇꯁꯥꯎꯕ ꯐꯣꯟꯗꯣ Do wear your ꯑꯗꯨꯅꯦ seatbelts for ꯃꯌꯥꯝꯁꯦ safe drive. ꯑꯋꯥꯅ ꯑꯁ ꯑꯗꯨꯅꯦ ꯂꯣꯏꯔꯝꯕꯅꯤ ꯃꯌꯥꯝꯁꯨ ꯀꯣ ꯂꯩꯇꯦ ꯁꯣꯝꯗꯒꯤ ꯊꯕꯛ ꯑꯃꯒꯤ ꯆꯪꯉꯛꯄꯅꯦ ꯑꯗ ꯁꯤꯒꯤꯗ ꯐꯤꯕꯝ ꯈꯔ ꯇꯥꯗꯦꯅ ꯍꯥꯏꯐꯦꯠ ꯆꯪꯉꯝꯕꯅꯦ ꯍꯥꯏꯗꯣꯛꯇꯧꯔꯦ ꯔꯥꯖ ꯍꯣꯏ ꯀꯥꯏ ꯂꯩ ꯍꯥꯏꯅꯣ ꯗꯥꯔꯥꯁ ꯍꯣꯏ ꯀꯥꯏ ꯂꯩꯒꯦ ꯍꯧꯖꯤꯛ ꯑꯧ ꯀꯥꯏ ꯂꯩꯕꯤꯒꯦ ꯏꯌꯥꯝꯕ ꯗꯥꯔꯥꯁ ꯍꯣꯏꯗꯤ ꯀꯥꯏ ꯂꯩꯔꯤꯅꯣ ꯌꯨꯅꯤꯠꯇ ꯂꯩ ꯏꯌꯥꯝꯕ ꯔꯥꯖ ꯀꯥꯏ ꯂꯩꯒꯦ ꯍꯧꯖꯤꯛ ꯏꯌꯥꯝꯕꯅ ꯍꯪꯉꯤꯌꯦ ꯗꯥꯔꯥꯁꯅ ꯀꯥꯏ ꯂꯩꯒꯦꯅ ꯁꯤꯗ ꯌꯥꯔꯦꯗ ꯀꯩꯅꯣ ꯀꯩꯔꯥꯡꯒꯣꯏ ꯊꯣꯡ ꯍꯣꯏ ꯌꯦꯡꯒꯦ ꯁꯟ ꯑꯩ ꯒꯥꯔꯤꯁꯦ ꯃꯣꯏ ꯊꯥꯎ ꯍꯥꯜꯂꯦꯕ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯇꯣꯡꯕꯁꯦ ꯑꯩꯈꯣꯏ ꯅꯥꯏ ꯍꯥꯏꯗꯣꯛꯑꯅꯤ ꯗꯥꯔꯥꯁ ꯍꯛꯆꯥꯡꯁꯦ ꯁꯨꯝ ꯆꯪꯉꯝꯕꯅꯤꯗ ꯂꯥꯎꯋꯦ ꯆꯪꯒꯦꯅ ꯂꯥꯛꯄ ꯅꯠꯇꯦꯗ ꯃꯣꯏꯁꯨ ꯔꯥꯖ ꯍꯣꯏ ꯈꯔ ꯁꯦꯝ ꯈꯣꯠ ꯇꯧꯗ꯭ꯔꯣ ꯇꯧꯋꯦ ꯏꯌꯥꯝꯕ ꯀꯥꯏ ꯋꯥꯏꯗꯅꯣ ꯃꯣꯏꯕꯣ ꯃꯣꯏ ꯍꯧꯖꯤꯛ ꯂꯥꯡꯒꯣꯜꯗ ꯀꯩꯅꯣ ꯇꯧꯔ ꯆꯠꯂꯤ ꯍꯥꯏ ꯄꯣꯠ ꯆꯩ ꯅꯨꯡꯆꯩ ꯈꯔ ꯂꯧꯕ ꯐꯛꯇꯠꯂꯣꯏ ꯂꯣꯏꯅ ꯃꯣꯏ ꯍꯧꯕꯒꯤ ꯐꯛꯑꯖꯤꯕ ꯄꯤꯕ ꯍꯧꯕ ꯑꯌꯥꯝꯕ ꯄꯤꯔꯝ ꯌꯥꯝꯅ ꯐꯧ ꯍꯥꯏꯕꯅꯤꯀꯣ ꯐꯛꯄꯒꯤꯗꯤ ꯂꯝ ꯃꯐꯝ ꯈꯨꯗꯤꯡꯒꯤꯅꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯍꯥꯏꯗꯣꯛꯑꯒꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯆꯠꯄꯁꯨ ꯉꯝꯗꯦ ꯑꯩ ꯂꯝꯕꯤ ꯊꯣꯛꯄꯗꯨꯗ ꯉꯥꯏꯍꯥꯛ ꯆꯪꯉꯛꯄꯅꯤ ꯁꯤ ꯍꯧꯖꯤꯛ ꯎꯔꯤ ꯑꯣꯀꯦ ꯅꯥꯔꯝꯊꯣꯡꯒꯤꯅꯦꯕ ꯊꯥꯡꯃꯩꯕꯟꯒꯤꯗꯤ ꯃꯣꯏ ꯁꯣꯝꯗꯗꯤ ꯄꯥꯛ ꯃꯔꯨ ꯑꯣꯏꯅ ꯀꯩꯗꯧꯕꯒꯤ ꯃꯊꯧꯗ ꯆꯠꯂꯣ ꯏꯅꯥꯎ ꯍꯣꯠꯅꯧ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯁꯅꯨ ꯆꯩꯅꯤꯡꯕ ꯆꯩꯁꯅꯨ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯁꯨ ꯆꯦꯜꯂꯣꯏ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯤꯁꯦ ꯈꯤꯇꯪ ꯆꯦꯜꯂꯣꯏ ꯋꯥꯔ ꯃꯌꯦꯛ ꯁꯦꯡꯉꯛꯀꯗꯧꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯊꯣꯛꯂꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯏꯔꯩꯕꯥꯛ ꯀꯟꯅꯤ ꯏꯐꯨꯔꯨꯞ ꯀꯟꯅꯤꯅ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞ ꯀꯟꯕ ꯍꯥꯏꯁꯦ ꯂꯥꯟ ꯈꯛꯇꯒꯤ ꯅꯠꯇꯦ ꯂꯣꯏꯅꯃꯛꯀꯤꯅꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯆꯦꯔꯪꯗ ꯑꯣꯏꯔꯁꯨ ꯑꯗꯩ ꯑꯃꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣই ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯊꯧꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯊꯦꯡꯅꯔꯛꯀꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯂꯩꯇꯕꯅꯤ ꯋꯥꯈꯜꯗ ꯀꯣ ꯑꯗꯨꯅ ꯑꯩꯅꯁꯨ ꯂꯣꯏ ꯉꯝꯕ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯂꯩꯔꯤꯕ ꯌꯨꯅꯤꯠ ꯑꯃꯈꯛꯇ ꯅꯠꯇꯦ ꯑꯔꯥꯝꯕꯥꯏ ꯂꯩꯔꯤꯕ ꯌꯨꯅꯤꯠ ꯈꯨꯗꯤꯡꯃꯛꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯏꯆꯝ ꯆꯝꯕ ꯊꯧꯗꯥꯡ ꯅꯠꯇꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯉꯝꯕ ꯑꯩ ꯁꯤꯐꯧꯗꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯕꯤꯌꯨ ꯑꯗꯨꯗꯪ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕꯗꯨꯅꯤ ꯑꯇꯣꯞꯄ ꯀꯩꯗꯧꯅꯤ ꯍꯛꯆꯥꯡꯁꯦ ꯑꯗꯨꯝ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯇꯧꯅꯔꯤꯁꯦ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯏꯗꯣ ꯑꯗꯨꯒꯤꯁꯤꯗ ꯑꯣꯏꯔꯦ ꯂꯥꯟꯒꯤ ꯋꯥꯕ ꯑꯗꯩꯗꯤ ꯅꯣꯡꯒꯤ ꯋꯥꯕ ꯂꯦꯟ ꯇꯥꯁꯜꯂꯦ ꯑꯗꯩꯗꯤ ꯐꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯂꯥꯏꯐꯁꯦ ꯑꯣꯐ ꯇꯧꯔꯒꯦ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯃꯌꯥꯝꯒꯤ ꯀꯩꯀꯩ ꯌꯨꯝꯗ ꯐꯝꯃꯒ ꯂꯩꯕ ꯉꯝꯗꯦ ꯌꯨꯝꯗ ꯐꯝꯃꯒ ꯂꯩꯕ ꯉꯝꯗꯦ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯕꯥꯛꯀꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯨꯝꯗ ꯐꯝꯃꯒ ꯂꯩꯕ ꯉꯝꯗꯦ ꯇꯨꯝꯃꯒ ꯂꯩꯕ ꯉꯝꯗꯦ ꯑꯝꯇ ꯌꯥꯎꯅꯤꯡꯉꯤ ꯆꯠꯅꯤꯡꯉꯤ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯇꯧꯅꯤꯡꯉꯤ ꯐꯔꯦ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯏꯐꯔꯦ ꯑꯊꯧꯕ ꯅꯣꯏꯒꯤꯗꯣ ꯂꯣꯏꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯀꯟꯅ ꯍꯣꯠꯅꯧ ꯏꯅꯥꯎ ꯑꯉꯝꯕꯗꯤ ꯀꯩꯁꯨ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯇꯕꯅꯤ